Administration da khudong chanabagidamak Kangpokpi amasung Churachandpur district ki manung chana leiriba Rongmai Furup Singh ki Khul Singh None district ki jurisdiction manungda chalhanaba taksinduna lakiba adu leingakna thabak paikhalaktabagi mayokta hayengdagi National Highway 37 Old Kasar Road Maril Lambi amadi Leimatak Road Matam kaktana thingzilagani hairi hiramasigi matangda Rongmai Naga Council Manipur Tefe Luangrian na Thadoraki Chirolama Gimatungina, Kangpokpi amasung Churachandpur district manung channel Ladiba, Rongmai Khul Singh administration asi, None district manung chalhanbiu Haina Matam Kuina de Takna Duna Lakli, Hiramasida, Lengakta Matam Kuina Takna Duna Lakli Basida, Lengaki Maikai degi, Tabak Paikalak Palectri, Amaromda, High River district Aniasigi Manung de Labadagi, Chang Singh Tantok Pamasung, Furubasigi Miambo Tatita Wina Tobibagi, Awabakaya, Mayok Naduna Lakli, Maramaduna Dimanasi Fangjiva Fauba, Hayeng numidangdagi hairiba lambi ahum asida matam kaktaba bandh chatharagani